Governor se masi unari base yam maru oi haidana hoina yeng da bayaro Article 355 impose tawe taude haidana sanai phunai na raga leiba adagi security gi advisor do adu so honorable chief minister na kaino tawgadaba mayam dagi loina overpower tawbi khre haidana loina clear statement sing se amata clear oidaba asigumba mayam se leiringai marak sida honorable chief minister unaram dragasu head of the state constitutional post ke honorable governor unari CS unari leibak ki top officials maru oiba kaya ama unari eba asigumba mayam se masi asomda ma unaram de na tawaidu surupudi at least la aga magi concern do magi deep concern santi hanjal halak na ningbagi peace restore tawnana bagi da makta akhoina maduda karigumba kharada su mahakna request tawrami ba appeal tawrami ba kamdawna hujik kari situation da lairi adagi kari oirakpa yabage haidana khana neinari se masi it's a very big stepping stone neba aduna normalcy restore tawnabagi damakta peace restore tawnabagi damakta dialogue process tawgadabne haidana ngasigi paliba BJP sarkar sina tattana di hayaba aduga wari sanadragadi unadragadi meeting point leitragadi karino bakana doise adu opposition na tawbane haibagi amaga unarasu madu hekta phatte haidori raba Rahul Gandhi na Manipur da la aga awaba anaba mayam dogi manakta changaga hakthengna na visit tawraga makhoigi pukning the power ba feeling mayam do madu concern oire harakanda madu understand tawraga kari tawba yai ngasigi paliba center da leiriba BJP sarkar sida being the leader of the opposition kari haina koina appeal tawba yai kari haina pressure tawba yai kari karamba suggestion piba yabage haibado khangna nabagi damakta eye witness oina mafam sida visit tawradi baneba masi kari akai balaibage what is the harm over his visit asine koina hangningi de lakta basiraba miyam na pami se Bharat ki prime minister na Manipur da nong mata khungun tabi rakta base asumaina congress ki leader mayam si so nong mata lakano hairi braba akoi ngasi haibiri se mayam na adu oita gadi awana hangba lakta ba haibase masi karigi no haibase ama koina phajana question to batare honorable prime minister na lakpidragasu state sarkar sina phajana solve tawrani concrete solution ama purakna na bagi road map ama leire haidana public domain da natragana sarkar gi mafam da madugi policy planning du leizarabo eragadi honorable prime minister laktragasu well and good yaeba adum state sina moigi phajana solve tawge hai taragadi adu state na su solve tawdaba adu center na su solve tawdaba honorable prime minister amuktang lakpire harakanda peace message to also convey tawre haraga high level meeting ama tawre harakanda akhoi peace initiative to lokhat piragadi phagadra haibagi akhoi gi awana taraba nungnang nariba mayam se khado orso kokna naba haidana akhoi miyam gi apambane ba congress party na khakta haiba nateba Manipur praja entire population sina honorable prime minister se Manipur da amuktang visit tawbiyo haibase congress party khakta gi apamba nate public ki so apamba ne ba mase masi ama haininge aduga khoina yengadabase separate administration taliba union territory ahum thokna thugaire harakanda Manipur se union territory ahum thokadabane machet ahum tana thugaire gadabane adu natriba makai peace amata laoi hairiba kuki gi MLA adusu kari party da yauba BJP gi MLA di live dana cabinet ne ba pairi se mantri ani do na taliba demand se Manipur si machet ahum thokna thugai se haibane ba machet ahum thokna Manipur thugai se hairiba BJP gi cabinet ani do kari gi ngasi bhauba action laudaba no ba ngasi gi BJP sarkar sina adu taragadi Manipur kan bagi Manipur nungsi bagi furup kan bagi ngangi ba mayam se ngasi kadai wai dino ama contradictory oida braba leibak si amata oina punjhan na bagi peace and unity harmony integrity gi damakta wari saringai charak sida machet tana thugaina na ba leingak simakta yauri ba cabinet ani sibo adum ngasi bhauba chek mok laudana tuminna leiba haibase masi sarkar si questionable oida braba
स्वाई एरिया से अखोइना मसी खंगनिंगेबा ngasi बीजेपी की स्टैंड से करिनो हाइबसे करिगिदमक्ता साइलेंट ओइसनबनो हाइबसे अदो 15 अगस्त निमित्ता अखोई श्री राहुल गांधी ना मणिपुर की some sections of the society अखोई identity दी अखोई disclose कनो तौद्रे अदो मियाम दो अखोई यामना इतिहासिक ओइबा दुगुम्बा भारत की निंखा तंबा नुमितसिदा अखोई अदुमाइना मणिपुर की दमक्ता अखोई some sections of the society उमेन पाउमिन नदना अखोई वारी वटाई सानबा हाइसिसो मासी फत्ते हाइदौरिब्राबा सुमाइना तौदना तपना तपना from different angles from different perspective अखोइना उनानबा सिल हारकांदा वारी तौरा कांदा अखोइना डायलॉग प्रोसेस से लाख पंगमक्तोइनेबा अदुगी पोरमदो यातपनेबा तौरिबसे सरकार की मतेंग ngaktaनेबा सरकार दा मतेंग पांगसलिबनेबा अदुना मसिदा करी अकाइबा लेबगे हाइबसे आइदी प्रजाना येंगिबा मयामनादी अखोइ थोइदोकना काइरमगद्रा खंदे कनागुम्बा अखोइ सरकार अमसुंग सरकार गा चटमिनबा पार्टी सिंग दा नुंगाइत्रगसु आई पब्लिक ना डिसैटिस्फाइड ओइरमगद्रा हाइदना खल्ले रिएक्ट तौबियो दुगा अखोइगी जुलाई की तांग 19 असेंबली मीफम दा अखोइगी चीफ मिनिस्टर ना अखोइ ngasi फावदा अखोइ प्राइम मिनिस्टर लाक्ते ने अखोइगी सोशल मीडिया दा दिगी प्रजा सिंग ना हाइड बसिंग से अखोइगी मसिगी मतांग दा चीफ मिनिस्टर हाइबिगी बसे अखोइ मणिपुर की एथनिक वायलेंस की मतांग दा अखोइ प्राइम मिनिस्टर ना अहुमलक सुरे वांगाखिबा अखोइगी हौकिबा 2023 की अगस्त 10 पार्लियामेंट सेशन दा सुंगाखरे अगस्त 15 लापेला दा सुंगाखरे दुगा हंतकी जुलाई 23 दा सु मणिपुर की मतांग दा अखोइगी प्राइम मिनिस्टर ना अखोइ वाफम कया फोंगदोकपिकी अदुगा थोइबा एथनिक वायलेंस की अखोइगी ग्राउंड रियलिटी से लोइनबा खंगे अखोइगी सिदागी अखोइना मतम मतम की ओइना अदु पाउ तम्मी हाबा वाफम फोंगदोकपिकी कहबिनिगे अहानबदा ऑनरेबल प्राइम मिनिस्टर ना मणिपुर की मतांगदा असुक की मतिक सेंसिटिव ओइरबा इशू सिगी मतांगदा मचिन कांग बहौरखिबसे अखोइ रेप तौबिरे मफी थोंगदना अदुमाइना तौबिरे हाइबदुदगी अदु थोअमद्रगदी प्राइम मिनिस्टर वा ngangamoidra हाइबसे मियामना क्वेश्चन तौनगिबनेबा मणिपुर प्रजा पुनमकना अदुदा खक्तगी वा अमुक nganगकपा अमुकना मणिपुर की थोइबा इशू सिगी मतांगदा क्वेश्चन तौबा याबा तौरे ओपोजिशन पार्टी खुदिंगमकना अदगी श्री राहुल गांधी ना कांग्रेस की लुचिंगबा पुनमकना ngango haibasida ngango sunga yakidrabneba manipur gi matangda karigumba wafam kharadang phongdo haibase sungpong phongdo khidrabneba audagi no confidence motion thangalaga nampuda jingaga pusalakpagumbaneba aduga ngangdaba yadabadagi thawaina nganghangibaneba aniraksi masana willingly ngangiba nate ko aina thamjara I point je nampuda nganghanbane sine aina haijari pijari parman se ahun subagi siso aikhoigi मणिपुर दगी नौना काहिबा ऑनरेबल एमपी अनि से मसिना लाउ खोंगबदगी नील खोंगे यारगा पार्लियामेंट दा मणिपुर सि नखोइन उसितबरा था तरा मंगा फाजलकदौरबा सिगुम्बा इरांग सिदा तुमिन्ना लैसलिसि करिगिनो करिगुम्बा खरा सरकार की ओइबा पॉलिसी प्रोग्राम स्टेटमेंट खरदि फोंदोक्तबा यारोय हादना अकनबा इंडिया एलायंस की टीम पुनमकना तौरे हारकांदा तोंगान तोंगान बे स्टेट तगी एमपी खुदिंगमकना कांग्रेस की लुचिंग मैम से तौरे मणिपुर की एमपी मैम से प्रेशर तौमनबदगी ngangakhibneba adudi akoina hangdori question ji huje honorable prime minister na masana manipur se concern oiraga nungsibadagi nungaitabadagi magi thamoidagi ngangage na ngangiba amuk phau yaugidriba ahum maksida forcefully ngangangibneba adu so road map amta ta am banate chief minister ga in touch ta lay contact ta lay haibagumba home minister da scenery haibagumba रे तोंगान तोंगान बा होम मिनिस्टर ना पीबा स्टेटमेंट दुदा अदवाइ दुदा मारगा चटखिबनेबा अदुदा मासागी ओइबा स्टेटमेंट ने हाइना अखोइना लौदेबा कुपना नाइनर मतमदा अखंग आइसिंग अखोइ म्याम फमिनर नाइनाबदा सुमाइन तवेबा सी हाइबा पुनमक्से सी मसी ने बीजेपी की विलिंगनेस से मोइगी कनो से कदाइ भावबा इंथोसियाज्म से कदाइ भावबा लैगे से अदु अइना अमगा मरकता तेंतक ना हाइनिंगबदा इनिशियन आईएम ना ग्रेटर नागालैंड तालकपसे असोक की मतिक कुइरेबा नोंगमता मैतैगा नागागा हातोकनदना सुमाइना तौरगा अखोइ युम्मै थादोकनगिदेबा अदु वाई असिगुम्बा सेपरेट एडमिनिस्ट्रेशन तालकपददि ngasi chahi amaga makhai se amaga changthok changsan yadri se kariginova इनिशियन आईएम ना ग्रेटर नागालैंड तालबा मतमदा आइखोइ दिमापुर चत्तबा कांगपोकपी लांथोकपा ngamkhidaba ngasi gi oiriba phibamse सुमाइना अमुक्ता ओइखिद्रिबा मोय चंगबंगमदबसे अमुक्ता यावगिद्रिबा ngasi di अखोइ से लाउथोक्तबगी वाने ऑलरेडी सेपरेटेड ओइरबनेबा अखोइ से
mafam amada confine tawraga akhoi ji jail da namjala thambagum baneba si poche akhoi na haibadi sarkar na adu tawrambagine BJP na adu na moina opposition party amagi role do moina oina laukhal eba ruling da leiriba sarkar pairiba act tawgadaba thabak oina pangthokgadaba khong thanggadaba miduna phammaga opposition party dauna akhoi khudum bi thillaga adu tawrambagine ada tawrambagine na tak aga leireba akhoi na haibana aduk yamna khangagadi BJP na karigi ngasi solution purakna ba hotnadabano akhoi da Congress party da ta aga khudum bi thil leidoi sorokpudi blame tawr leidoi sorokpudi praja da mu onjan imai ben da mu onjan satra da mu onjan BJP na tawr lakhi basi megi tang ohum dagi lambi sorok ta thorak padagi imai ben da mu thina chaibire dana lambi sorok thorak kano irang sagat ke no na ade satra na harol thorak padu da so mu kano taw no haire dana matam gi mana taina da ba sigi sarkar sina taina da ba mafambu leire braba kangrup furup loina ekta kanagi adu taina raga lakpaneba root cause ki matang da hairo statement si silla lakhibaneba aduna aikoina haibade adu tawrambagine na point mayam ama pisallaga akoigi confusion nama create tawraga aina tattana akoigi panel discussion khuding makta haibado BJP hariba party sina aikoigi kaino se praja miyam se confusion ama create tawre harakanda imaginary world amda tawhallaga akoisi illusion tawraga thammaneba asengbasi khangendabida asengbasi khangagadi yararoi haibadagi aduna asiguma mayamse tawdoi sorokpudi khudon bithila leidoi sorokpudi solution putho santi hanjal halao chumme akhoi ju khange nongmoda khudakta santi hanjalak yaroi time consuming factor ne akhoi ju khange ba it will take time we also understand that but poram do di yatlo lambi du phom du tarakna badi hobiro haiba blame tawga leibigano haiba adu sitting on the fence tawraga masidai da opportunist ama dauna akhoi tawre harakanda neutral oiba saraga akhoi leibasi yaroeba amasu loinama achumba amasu aranba anigi marakta karamana achummano karamana aranbano haibase point out tawgadaba find out tawgadaba matamda aidi neutral ne na yamna neutral oiba sar leiba yaroeba what is right to na right haibioba what is wrong to na wrong haibioba sumain tawgadaba matam neba aduna akhoi Congress ta blame tawre harakanda Congress party na si tawrambadagi si tawbane Congress party na si soirambadagi si tawbane haragadi hujik pairi sarkar si Congress party ne haiba Congress party natte haiba BJP ne haiba adudi Congress ta tawramba asoiba yawramaga su BJP na why they can't rectify it moi adu change tawba ngamdri karigino ba hongdok pa semdok pa ngamdri karigino haibane da aina haidi moina Congress na si soiramedi haibadi haiba soidiba poto kano tawbudi yadaba su agreement da honorable CLP leader na assembly floor of the house da phajana haigram neba 2008 ta aduda Myanmar national ama yawramme kholamme Congress Myanmar national bu kamai tawduna su tawramino na adum da taweba chahi tara BJP na sarkar paigram ne complete oidana handak Sri Narendra Modi gi BJP gi 3.0 third term ne ba handak pai se state na chahi taret makhai pharam ne ba adugi mido lale hai taragadi ngasi BJP gi both center and the state na karigi lauthok tabano hujik still thammano ba asigumba question mayam am layeba aduna masi punamakse loina tokre harakanda laibak thugai bada yauri ba council of minister ani se BJP na ngasi bau kalla thammi se karigino party gi side gi moi gi clear cut oi state namsu pame apart from the BJP political party natana sarkar si amagi oina so koi sarkar gi stand karino khangninge ba sarkar na karigi damakta kalla thammano haibase constitution na piriba provision mayam si ngakani haidana laibak si amatta oina akhoi phajana kaino tawgani haidana wasak laughraga laibak ki legislature ama oire harakanda kaidobaino bangasi laibak thugai brom da laise laibak thugai ba pamde hariba laibak thugai nanaba kanago amatana manipur thugai ba thugaina ba hotna ba yaroina hariba ngasigi paliba BJP sarkar sina laibak thugai ba da mangjin thariba makhoi da thauna hapiba catalyst oiriba fueling tawriba kuki community da akhoigi inot hapiba adugumba minister singdo ngasi BJP sarkar sina kallaga thamba karigino haibasigi pakhum sukpi pidana BJP na thaira chelaga leisi karigino asumaina ai lakcharaga akhoi haidi aroiba conclusion oina hai tare akhoi topics ga related oida hai tare da bangkim gisu conclusion point kitang thambi khoi
irrespective of the political parties, in spite of all the odds and difficulties we are facing, akoina hujik tawgadabasi panel member ani na su phajana thambigre. Akoina haijaning badi mapung oina sarkar da aikoi sarkar da warau bagi adagi blame tawbagi wadi natte. All political party gi mifam kobio haibase aikoi kayarak hanna since from the very beginning, from the very onset of this sigi tension je si hek haurak padagi akoina kaino tawkhrabaneba hairaga laksabaneba adu honorable chief minister na amutang initiative lawbire hairaga na amutang khak kaino tawreba adugi matung makha taba amuk continue tawbigidreba akoina haidi routine process ta phajana update to tawnaraga ama phajana akoi cooperation si pinare hairaganda akoi tawgadabaneba aina mamang da haijagibado wahaidadi tabadadi phajaramdaba yaeba adu phibam duna situation duna hairakpaneba akoina phana suggestion pige hairagaso media da pido sorokpudi public na haisi noi myam punna phaminaba kaidoge haibaneba adu phaminnagadabase sarkar gi mioi singsina sarkar pairiba luchingba singsina kobiraktagadi honorable chief minister na initiative lawraktagadi akoi CM gi banglo se magi banglo gi gate to phagairu raga changu ba yarweba akoina haijari se wahidadi yamna akoi gi ot oiba manba adu natragadi yarakteba kamaina changu doino ba invite chung tawraktana aduna akoina haijabadi hinin hand chatmina se na miyam mamangda di yam phajana di haibiba cooperation tawna se suggestion pibiro hujik hunnabagi matam natte di haibiba tana nabagi khana naina nabagi room di supi pidaba sarkar sina mase tawbigano haininge ai humble appeal haibatare ngasi paliba BJP sarkar sida ado sumaina tawre harakanda phajana tawbiraga aikoi solution ji puraknaba peace restore tawba ngamnaba honaragadi ai yam phagadra na khalleba aduga aroi boina ai line amtanga akoi BJP na kaino tawbase honorable prime minister na manipur da ngasi bhawba tha 35 phajala abasida visit tawraktaba haibase haidi irang sida BJP si kari mara leirabano kari involve tawrabano kadai waida kari chenarurabano haina I khanjal eba aduna honorable prime minister na ne hujik kaino tawrakpa maleba lakpangam daba maleba mana lakpangam drise kari gino irang sida makoi kari yaurage kaidurage false commitment kari tawtho urage haibado masi yam suspicious oi haibase ai haijaning